अहानबदा मरुइबा पाव इंडियाना मालेमगी शक्ति लेरबा लेबाक सिंगी मनुंगदा याव ngamlakliba ase Jawaharlal Nehru gi hona jamani haina hanagi chief minister Okram Ibobina fongdorakli Kurumjari Malem Chanu huzing nungtilgi MAMI TV News Update Bizari Indiana Malemgi Sakti Leraba Lebak Singi Manungda Yawangam Lakliba si Jawaharlal Nehru gi hona jamani haina hanagi chief minister Okram Ibobina fongdorakli Wafamasi ngasi Manipur Pradesh Congress Committee na senduna Laibak asina Ningkha tamlaba matung ahanba Prime Minister Oikiba Jawaharlal Nehru gi Jamaga kontra humdoi suba mapok numit ka mari leinana pangthokpa thoram amada Okram Ibobina fongdokibani MPCC gi makok thongba luchingba amasung tongan ba unit ki official kayana saruk yaduna laikhidraba Jawaharlal Nehru gi mitamda haikal lekat tamduna ikai khomnaba utke Congress Bhavan da pangthokiba thoramadуда Okram Ibobina hai Jawaharlal Nehru na Laibak asigi North East region da piramba khudol amasung Laibak asigi damak kathoklamba kaya adu ngasigi fibam asi yobang ngamlakhibani British ki makuttagi anoba India ma semgatnaba honabada Jawaharlal Nehru na laukiba thodang sing malemgi Laibak kaya na singthanaribani adumakna mahagasi anoba India gi architecture ni haina saksonari India si democracy chatpa lebak ama oiba maramna panghai hainaba si adumak chatnaduna lai adumakpu Jawaharlal Nehru gi matangdadi malemgi amasung laibak asigi miyamna achum chumda pumnamak khangnaduna lairabani masida Congress party gi maikaidagi thoidokna chinda pawdana bagi wafam leiti haina Okram Ibobina makhatana fongdoki Sibigi Sakti Lairaba, the Paxing Manunda, super power ama where he was sick. Masigi Maruiba Foundation, Hybida Yumpansi, Pandit Jawaharlal Nehru, a Prime Minister Woibudigi, Sembiramba, Hybatare. Mana Tambiramba, Pibiramba, Magi contribution, Mayam, Aduna, Prithibi Punamakna, Makasi, Anova Bharati, modern architecture ni Haidana. Sathangna biribani mana kathok piramba mana sacrifice tawiramba mikha pondaba super power oiba ngamnana ba haiduna sembirambani haibada aidi haiman mathokloi haina aidi khandai Thoromaduda Sarukya Kiba MPCC ki President MLA ki Mega Chandran Hai Laikhidraba Jawaharlal Nehru gi mapok numit ase lebag asigi oina Children's Day haina pangthokli ngasigi mirol asina lebag asigi tungi laibak lepkadoribani maramaduna angang singi fangfam thokpa hak mapung fana fanghanba haibasi Laikhidraba Jawaharlal Nehru gi firepni wafam ase lebag asigi state government sing amadi center na ikai khumna fam thoi hainasu MLA Mega Chandrana makata ke Maroi bangang singi children singi right singse kun respect ogadabani haiba si sahi cham kuntha humdoi suba Pandit Jawaharlal Nehru gi mapokumonyo mari leina masi malemda angang singi ningsing banumit angang singi numit haidana UN su hoi pangthoi amasung Bharat ki afong khudi makta su pangthoi loinana Manipur Pradesh Congress Committee na su asi hoi tongan ba sigumba children singi program su extended program ai khara tawjagani India gi maikaidagi awang nongpok lamdam gi semitlonda chawna mating panggadaba pochai sing puthok pusin tawbada apan balaitanaba akhanaba mafam ama Chittagong porta pinaba Bangladesh da high kre haina Union Minister Dr. R.K. Ranjana fongdokre wafam ase Indian Chamber of Commerce ke chahigi mifam amada Union Minister Dr. R.K. Ranjana fongdokibani mifam aduda Dr. R.K. Ranjana hai awang nongpokta chawna mating oigadaba Chittagong porta akhanaba mafam ama pinaba Bangladesh da high kre Chittagong port ase yamna chinba mafam ama oibana masida pochai puthok pusin tawbada apan balaitanaba akhanaba mafam ama leirabadi chawna mating oigani India gi maikaidagi atopa laibak singda pochai export tawnaba India gi facility sing sizinaba yagani haina Bangladesh da haikiba leire
India se malemgi factory amasung office oirapa yabagi oithokpa chauna leire amasung masigi damak amaga samnahanba yamna maru oi haina Union Minister na makha takhe panba yabade handakta India Bangladesh Protocol rule gi kuthangda Bangladesh ki maru oiba Chittagong amasung Morla Port sing sizinaduna awang nopok state singi Leibaga sigi atai mafamga cargo transshipment tongnabagi trial run sing pangthokiba laikhrabani Global Fund for AIDS, TB and Malaria GFATM project YRG Care Plan Indiana Manipur State AIDS Control Society amasung the All Manipur Road Transport Drivers and Motor Workers Union AMRT DMWU ga kutsamnaduna driver sing khaktagi oiba HIV screening camp ama pangthokre Lamdam asidagi HIV AIDS TB amadi malaria laksin bagi matangda GFATM project ki thorang ama oina paikhalakliba one stop center gi makhada ngasi Sangaipuro FCI Godown da pangthokiba thoramaduga mari leinana AMRT DMWU gi Vice President DH Nonganjauna Hai Driver sing khaktagi oina ngasi pangthokliba HIV screening camp asi afaba khongthangni asigumba camp asigi kudong chaba loduna lamdam asigi driver gi senfam da leiriba ichil inaw singna saruk yabiyo Maramdi driver singi mathakta miyamna mathong huktaba wari kayaga loinana HIV AIDS ka sagon narabani haina maral siriba si fanayamna kokpangamgani loinana HIV dagi ngakthoknaba honabada achoba mateng amasu oigani haina mahangna fungdokhe masigi kudong chaba sidaida logi reraga yagadi driver sinau singa haibo rani sida saru abiraga test obiraga HIV amasung hepatitis haibo laina ani sidagi kannaba koi gi manipur da labiriba sinau singi posidasu koi driver singna kudong chaba du tv reraga haibo kanyosta kharaga test haibo gi tumamam tilaga obiriba tiase sim saru abiraga sinau singa mateng pangbiu haibo simai driver sinau singa thamsake Thoramaduga mari lenana one stop center gi center manager Ningthauzam Somarendro na hai Thorang asi Plan India gi makhada Global Fund na implement tauba YRG Care gi program oina ahanba pangthokpani program asina maru oina konsiliba asi bridge population haina khangnariba driver amasung migrant singni Manipur State AIDS Control Society amasung Drivers Union ga khutsamnana pangthokliba thoramasi matung tarakpadasu maipakna changsinnaba hotnagani Driver singda akhanaba midyeng thamduna paikhalakadaba program asi maipakna amasung mapungfana changsinba ngamnaba January gi tang 13 da pangthokadoriba Drivers Day gi thoramda mass awareness program ama pangthoknaba supandam thamli masina driver singda ahenba losing pibata natana HIV screening gi damak voluntarily thoraknabagi achoba lambi amasu oiba ngamgani haina Somarendrona makhatana fongdokhe HIV testing plus awareness program no mokoi hapjaragadi kitang makhai di khara phagada HIV gi knowledge khara wat na maram moraga moida kitang voluntary tholo podi khara wa le ado hoji se ado mokoi ngai ado mi khara budin tawbi ado ngangna bada kitang wa boy moida yobiu haibda ki buni khangde amani khangde moi risk chalu budu moida kitang pakat pani khangde main to boy knowledge kitang piba ngamna ba khoi dum best level do khonaraga khoi si gi awareness program si tawragadi hena khoi gi thabuk changthan su kitang mai pakatra na khanje St. Dominic School Phytol na Sinduna Children's Day cum prize distribution ki thoramama ngasi Tamenglong District ki Phytol khulda leiba school asida pangthokre thoramadu Jirebamgi ADC Jameson Hangsing St. Dominic School ki father George Paite amadi Women Society Phytol ki president Elizabeth Naichong Kongsaina thoramadu ki president member singoina sarugya khe thoramadu annual sports meet 2022 gi makok mathang takraba mahiroi singda prize piduna pukning thogat khe thoramadu father George Paite na Children's Day na lakpada angang singna tauruba thabak kuding makta mai pakpa oirasanu loinana lairik tamba fangdraba angang singsu makhoi gi ningba thungba oirasanu haina fongdokhe jahi asigi June thadagi hauduna Indo Myanmar
border town Moreda nongma kangdana dengue positive oiba mi kaya thengnaduna lakhiba adu mari lainaba authority na checksin thorang kaya lokhatpadagi hojik positive oibagi chang yamna hantarakle haire JSC gi oina more maikaida dengue positive oiba mi masing chani ga tara mapan thengnakhi masigi manungda angang ama dengue nabadagi laikhidre aduga mi chani ga tara taruk recover tawkhre hojik layeng liba mi gi masing na Anini, District Malaria Department Technopal ge District Malaria Officer DMO Dr. Manivushan ge meeting Makhada Assistant Malaria Officer AMO in charge Kamsungpu na Luchingduna Subdivisional Hospital Moregi Special Malaria Unit Kangbuna More Town Manungda fogging tauba amasung surveillance taubagi thabak leptana chathari Subdivisional Hospital Moregi Doctor Amasung Nurse Sing Loinana Staff Singna Thawai Yauna Layeng Badagi Dengue Positive Oibami Makhata Nasiba Yaudri Subdivisional Hospital Moreda Laiba Krishna Lefta Mamangda Chingnaba Mi Kaya E-Test Tobada Dengue Positive Oiba Thengna Kiba Adu Haukiba Numit Karaniya Sida Case Amata Thengna Kidre Sanamahi lining salai kakchingna nomaizing kudingi chatharakpa yaitin gi thoram ngarang kakchingi sumak laikai da leiba kha nongpok kanglei thizin lup panthoibi sanglenda pangthokre pena asaiba mayang langbam lalit chandra amadi naurem malemngan bana laishemba laisembi ima ipabu saithaba penagi saisak saktuna sahek saktuna haudokhiba thoram aduda salai kakchingi luchingpurel mangangcha rajen hai Maidai asi malemda ipa ipu bu lai oina lachaba amata ngairaba furup amani furup asi ngasidi nongmanongmagi marai chaitharakli marai chaitharakli ba sina maram oiraga ngasigi mirolda naha singna thaksi kasin nairaktaba ahallaman singbu hanthana yingbiba kaya thorakli aikoina aikoigi iyek laina Bengali mayekbu aikoigi iyek kumna sizinarami adubu ngasidi aikoi mikap thoklaktuna asengba aikoigi iyek adu sizinare matawasumna aikoigi ipai punna thambiramba aikoigi maitai lining sanamahi lining da aikoi punna ningjaduna hena chawkhat pathaksi khasin naiba hallamanbu nungshiba lamdam ama oina bohona minasi haina mahangna makhata Nasi mang thabiba nungshiba tasina Jawabana mama papa hallamu pachika sinarata amadi mirai berbaca rasimati aina aini ipaima iku ini mirai benar nasi aini jasina aini mirai berbaca di aini jadi adalah ipa iman Indonesia boleh apa yang polisi Kekru Yari Club Yaripok KYCY Amasung Kekru Development Youth Club KDYC Anina Sinduna Kekru Khuldagi Mahimasing Sana Khotnaba Amadi Arts and Culture na chingba tongan balamda thoidok hendokna mai paklabasing harau tayamna oktuna pukning thogatpagi thoram ama ngarang pangthokre Kekru Lai Harau Bungi Community Hall da pangthokiba thoram aduda KYCY gi President Puyam Tiken KDYC की President Longjam Yaimabi Amadi Kekru Idol Progressive Committee की President Soraisham Kanhaina Chingba Miyoi Kayana Sarugyaki Tharomaduda Kekru Khuldagi NEET UG 2022 da Manipur State की ओइना 161 सुबा रिंगता लाखिबी सनाथोई 14 सुबा अक्षय कुमार Kudo International Tournament 2022 Amasung 13 Suba National Kudo Tournament 2022 da Silver Amasung Bronze Medal ki mapu oiba ngamlakraba Chakram Brozen Amasung Jiban Latagi Machanupa Chakram Bolendro Amadi Nifu Taruk Suba Kha Manipur Drama Festival 2022 da Second Best Comedian ge Manafang Bang ngamlakhiba Longjam Brinjita Club Sing Amadi Lekai Miyamna Lengyan Laiparing, Memento Amadi, Selgi Manapi to Napukning Togatki. Inclusive and Progressive Alliance na Sinduna Ngarang State ki thakta Class 6, 7, Amasung 8 ki Mahiroi Singhi, Science Amasung Maths Medic Combined Competition ama Pangthokre.
mahiroi lishing ahum henbana saruk yakiba competition adu Thawbal, Vishnupur amadi Imphal ke center marida pangthoki hairi. Thawbal gi oina Waikomani Girls College, Vishnupur gi oina Vishnupur Higher Secondary amasung Kwatha Government High School da aduga Imphal gi oina Khetri Awang Laikai da leiba Princeton International School da pangthoki hairi. Legal Outreach Program gi sarukama oina ngarang DLSA Senapati na sinduna Sport Essay Competition pangthokre. Empowerment of Citizens through Legal Awareness and Outreach Campaign gi sarukama oina District and Session Court Complex Senapati da Fundamental Rights under the Constitution of India haiba topic ta pangthokiba Sport Essay Competition aduda Senapati amasung Kangpokpi District ta leiba Class 8 tagi 10 fawagi mahiroi singna saruk yakhi. Tharom adugi loishilakpada Christ Academy Bangalore gi mahiroi Grace Kapaina Loishin bagi warol pike competition atuda My John Senior Secondary School gi Rastam Chauhan Saitrina akhanaba ahanba Brookdale Higher Secondary School gi mahiroi Sasum Raina Anisuba amasung Mount John gi Dusoni Lanana ahum suba position takhe aroibada maroiba pawmu hana pizare Yana Malemgi Sakti Lairaba Lebak ki manungda yawbangam lakliba ase Jawaharlal Nehru gi hona jamani haina hanagi Chief Minister Okram Ibobina fongdorakli. Matang sida nungtilgi Mami TV News Update loizare ahen ba pawgi damak numidang wairam pung mangagi Prime Time English News meeting tabiyo. Welcome you all to UNACO School CHANU Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commence open for 2023 and 24 session. Dr. Helena Optometric College North AOC Imphal के academic session 2022-23 के admission होजरे program offer Bachelor of Optometry specialties का मटिक चारवा infrastructure गलोइना secure campus spacious classroom अमदी well maintained library meritorious students सिंगी special fee concession अमदी scholarship well qualified dedicated अमदी experience लेरबा ओजा सिंगना ताकपी दंडिगनी नुपा मचा अमदी नुपी मचा की secure अमदी separate hostel Dr. Helena Eye Hospital and Institute Delhi training की खुदों चाब सुलेगनी लोइनना course असी हैक लोइबका India अमदी अवॉर्डा चाद चामा job placement लेगनी अकुपा मरोल की दमक 9774065535 ता contact W